Hello, welcome back to my channel 7 Speed Manipur. Ngasi se mayam khoi gi mang do uriba haiba gari sine haidang si details review pija kari je hana khoi su top model la khoi details review pija gram ne ada sisina khoi automatic khoi gi Baleno gi khoi Zeta variant ni go da automatic oiba go haiba gari si kamai to ge ha du gi matang asi details review ma yam da kudol tamjarake yengmina si hawdagi na lobu yongbiu adu channel asi nauna thena yaudi subscribe like and share share option mera mo haidi sigi channel sida khoi gari ga mari laina ba content nga adum marmukta upload adum tawjarakani miss wedana ba bell icon su press tawiramo adudi hours go aduga sisina gari suoni go yang bio jik mang de dum heta hawjarage aiba gari si khoi gi color option tarp talai ko ada aiba gari si sa khoi gi variant jina khoi makal sigma ne delta ne zeta ne adigi alpha ne smaila ani aduga magi transmission jina manual ga automatic ga smaila lai gini ko aduga khoi gi magi fuel su khoi CNG gi keno stu option da phangi go ado yengse sina khoi gi mamang gi ne aduga khoi engine gi keno de yam kan da si han gi thaini gi khoi gi Baleno asina pura khoi gi new generation gi type lai ko new looks ka loina na lakwa no Baleno haitare ko facelift da ado mamang gi generation da lakwa khoi Baleno haitare moi da de khoi gi engine je khoi normal 1.2 gi engine da lak ne aduga sina khoi gi 1.2 dual jet engine na tongan ba khoi gi kitang semto ga hype tare go khoi gi VVT da smaina lai engine je ado yengse aduga magi power figure om da lapagan da di magi engine se mai power se khoi gi 88 bhp ki sang da smaina phange aduga newton meter jina 113 newton meter smaina lai go sang ado yengse mamangi look se smaina lai gani khoi gi hana gi Baleno da gadi yeng da looks da di kitang magi figure ji getting habit my character figure si kitang adum my adum resemble adum oi ko or aduga koi sei da kitang tongala ije haitare ko sigi headlamp gi design aduga sigi DRL china koi gi cube box gi mong da smaina tongana hum thona ha pe ko adu fog lamp sei da fog lamp je halogen da sam yauri ina projector da lani ko LED da adu manung besu com treatment fazana pidi ko si chrome je si connected halaga anda si asomna kan bo fazana sat le ko to loi bo si sa manana aduga si chrome je yam fazana distinct ena fazana yawe si so khoi gi grill su yam yeng dem sanai ha dare ko yeng da makha si ju smaina body color dum pire aduga sigi fog lamp yaudre Zeta da de aduga top model di fog lamp galona lakani si chrome amadi dum Zeta da ha pe ko aduga hanagi khenai je khoi gi sigi cruiser je tongan ba khoi gi sigi design moida tongan hejel ai je sigi design kharam hejel ai ko tongan ba unique looks sama yamna sharpness sama oi ba habta yeng do ko adi yeng se juk side om da lak kan da side om da lak kan smain urni se je khoi gi keno da di Zeta da di alloy ore aduga keno khoi gi upper da diamond ka ta emu alloy lakane ko ki Apollo tire da pire tubeless tire ni adu magi size na 185 by 55R 16 inch lai ko 16 inch lai do mamang disc oi gini ko maning na drum oi ko sini smile lai gini aduga sigi magi body ja ida fiber or ni ina metal la ani ko sina side or bem sina khoi gi automatic keli khoi si adjust to do hadi welcome feature gi type to khoi gi manak sang kan char hang to pi do adudi oi tre ko adu stida side ta khoi gi turn indicator si to or bem hapsare aduga request sensor yaujare ko aduga side ta yengai sida khoi gi sigi makha gi khoi ground clearance si adum wange ko wang bai je adum normal hatchback ama da gi di adum khara wange ha batare 170 mm sang wange ko anun am wange ha batare adum khara aduga chrome je fazana trich abo smaina lai gani ko smaina change
ꯃꯥꯒꯤ ꯍꯥꯏꯠꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯍꯥꯟꯕ ꯕꯥꯂꯦꯅꯣꯗꯨꯒꯗꯤ ꯁꯤꯒ ꯈꯤꯇꯪꯗꯤ ꯍꯥꯏꯠꯁꯤꯅ ꯈꯤꯇꯪ 5 mm ꯆꯥꯡꯗ ꯅꯦꯝꯖꯜꯂꯦꯀꯣ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯃꯥꯒꯤ ꯋꯦꯠꯁꯨ ꯈꯤꯇꯪ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯌꯥꯝꯈꯠꯂꯦꯕꯀꯣ ꯃꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯕꯣꯗꯤ ꯋꯦꯠꯇꯨ ꯈꯤꯇꯪ ꯌꯥꯝꯈꯠꯂꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯣꯡꯁꯦ ꯈꯤꯇꯪ ꯋꯦꯠ ꯈꯤꯇꯪ ꯂꯩꯍꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯇꯜ ꯁꯤꯠꯀꯨꯝꯕꯁꯦ ꯁꯤꯗꯩꯗ ꯈꯤꯇꯪ ꯍꯥꯟꯅꯒꯤꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯕ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯕꯣꯗꯤꯁꯦ ꯂꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯌꯦꯡꯅꯧꯔꯒꯗꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯨꯗꯗꯤ ꯁꯤꯒꯁꯦ ꯁꯨꯃꯥꯏꯅ ꯀꯞ ꯑꯣꯏꯕꯁꯦ ꯐꯖꯅ ꯂꯩꯕꯅꯦꯀꯣ ꯁꯤꯗꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯄꯣꯡꯊꯣꯛꯑꯒ ꯁꯤꯗ ꯑꯃ ꯍꯥꯏꯅ ꯍꯦꯟꯀꯠꯂꯤꯁꯦ ꯁꯤꯒꯁꯦ ꯂꯥꯏꯟꯁꯦ ꯂꯩꯇꯕꯅꯦ ꯍꯥꯟꯅ ꯁꯤꯁꯤꯗꯤ ꯐꯖꯅ ꯂꯩꯔꯦꯀꯣ ꯌꯦꯡꯕꯗ ꯁꯥꯔꯞꯅꯦꯁ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯁꯦ ꯁꯤꯅꯤꯀꯣ ꯑꯗꯨ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯁꯦ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯎꯒꯅꯤ ꯖꯦꯇꯥ ꯕꯦꯔꯦꯟꯅꯦ ꯁꯤꯗ ꯁ꯭ꯄꯣꯏꯂꯔ ꯌꯥꯎꯔꯦ ꯑꯦꯟꯇꯦꯅꯥ ꯌꯥꯎꯔꯦ ꯁꯤꯗ ꯍꯥꯏ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝ ꯗꯤꯐꯣꯒꯔ ꯌꯥꯎꯖꯔꯦ ꯑꯗꯣ ꯁꯤ ꯌꯥꯎꯖꯔꯦ ꯋꯥꯏꯄꯔꯁꯦ ꯑꯗꯣ ꯁꯤꯗ ꯀꯦꯃꯦꯔꯥ ꯑꯃ ꯌꯥꯎꯖꯔꯦꯀꯣ ꯕꯦꯛ ꯀꯦꯃꯦꯔꯥꯅꯦ Baleno 3Dꯗ ꯐꯖꯅ ꯊꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯁꯤ LED ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯕ꯭ꯔꯦꯛ ꯂꯥꯏꯠ ꯍꯥꯞꯄ ꯀꯥꯟꯗ ꯉꯥꯟꯗꯣꯏꯅꯤ ꯁꯤꯅ ꯍꯦꯂꯣꯖꯦꯟꯗ ꯌꯥꯎꯔꯦ ꯁꯤ ꯃꯌꯥꯏꯒꯤꯁꯤꯅ ꯁꯤꯁꯨ ꯃꯅꯤꯡꯒꯤ ꯆꯞ ꯃꯥꯟꯅꯅ ꯀ꯭ꯌꯨꯕ ꯂꯥꯏꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗꯁꯨ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯥꯏꯠ ꯑꯅꯤ ꯌꯥꯎꯖꯔꯦ ꯁꯤꯗ ꯑꯃ ꯌꯥꯎꯔꯦ ꯁꯣꯝꯗ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯦꯟꯁꯔꯁꯨ ꯌꯥꯎꯔꯦ 1 2 3 4 ꯃꯔꯤ ꯁꯦꯟꯁꯔ ꯃꯔꯤ ꯌꯥꯎꯖꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯄ ꯌꯦꯡꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯅꯔꯒꯤ ꯃꯅꯨꯡꯒꯤꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯗꯤꯀꯣ ꯁꯦꯟꯁꯔ ꯌꯥꯎꯔꯦꯀꯣ ꯌꯦꯡꯕꯤꯌꯣ ꯁꯤ ꯗꯣꯔ ꯀꯩꯅꯣꯁꯦ ꯂꯦꯗꯔꯅ ꯄꯨꯔꯥ ꯔꯦꯞ ꯇꯧꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯃꯤꯌꯝꯒꯤ ꯂꯨꯛꯁ ꯑꯃ ꯁꯤꯗꯩꯗ ꯄꯨꯔꯥ ꯐꯤꯜ ꯇꯧꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁꯤ 1 ꯕꯣꯇꯜ ꯂꯤꯇꯔꯒꯤ ꯍꯣꯜꯗꯔ ꯂꯩꯔꯦ ꯑꯗꯒꯤ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯣꯏ ꯄꯋꯥꯔ ꯋꯤꯟꯗꯣ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯣꯔꯕꯤఎꯝꯒꯤ ꯁꯦꯠꯇꯤꯡ ꯇꯧꯅꯕꯅꯤ ꯁꯤ ꯀ꯭ꯔꯣꯝ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯠ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟꯁꯦ ꯑꯗꯨꯝ ꯁꯤꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯦꯗꯔꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯐꯦꯕ꯭ꯔꯤꯛꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤꯔꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯥꯁꯤ ꯑꯦꯌꯔꯕꯦꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤꯁꯨ ꯑꯦꯌꯔꯕꯦꯒ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤꯁꯦ SRS ꯁꯥꯏꯠ ꯑꯦꯌꯔꯕꯦꯒ ꯍꯥꯏꯅꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯑꯦꯌꯔꯕꯦꯒꯁꯨ ꯌꯥꯎꯋꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯇꯣ ꯑꯣꯐ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯇ ꯀꯩꯗ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯃꯊꯟꯇ ꯑꯣꯐ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯇ꯭ꯔꯦꯛꯁꯟꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏ ꯇꯣꯞ ꯃꯣꯗꯦꯜꯗ ꯌꯥꯎꯔꯒ ꯁꯤꯗ ꯌꯥꯎꯗꯕ ꯍꯥꯏꯔꯒꯗꯤ HUD ꯍꯦꯗꯁ ꯑꯞ ꯗꯤꯁꯄ꯭ꯂꯦ ꯀꯣ ꯑꯗꯨꯒ UV ꯀꯠ ꯒ꯭ꯂꯥꯁ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯀꯣ ꯑꯗꯨ ꯈꯛꯇꯅꯦ ꯊꯣꯏꯗꯣꯛꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯥꯝꯕ ꯁꯤꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯄꯨꯁꯇ ꯁ꯭ꯇꯣꯞ ꯕꯇꯟ ꯂꯩꯔꯦ ꯂꯣꯏ ꯃꯊꯛ ꯀꯥꯈꯠꯂꯛꯀꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤ ꯑꯩꯈꯣꯏ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯁꯤꯒꯅꯦꯜꯗꯨꯅꯤ ꯄꯨꯔꯥ ꯗꯤꯖꯤꯇꯦꯜꯗ ꯄꯤꯔꯦꯀꯣ ꯊꯣꯡ ꯑꯅꯤꯃꯛ ꯍꯥꯡꯉꯦ ꯍꯥꯏꯔꯤꯅꯤ ꯁꯤꯗꯩꯗ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯀꯣ ꯗꯥꯏꯜ ꯑꯅꯤ ꯂꯩꯒꯅꯤ ꯃꯌꯥꯏꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯑꯩꯈꯣꯏ ꯀ꯭ꯂꯁꯇꯔ ꯃꯌꯥꯏ ꯗꯤꯖꯤꯇꯦꯜꯅ ꯐꯣꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯤꯗ ꯐꯨꯜ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯂꯣꯏꯅꯅ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯤꯌꯔꯤꯡꯁꯦ ꯗꯤ ꯀꯠ ꯁꯦꯞꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯝ ꯁꯥꯏꯠꯇ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯒꯤ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯒꯤ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯚꯣꯏꯁ ꯀꯃꯥꯟꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯐꯝꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯣꯇꯣꯃꯦꯇꯤꯛꯅꯤ ꯑꯣꯇꯣꯃꯦꯇꯤꯛꯁꯨ ꯃꯥꯒꯤ ꯒꯤꯌꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯤꯗ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯔꯤꯚꯔꯁ ꯂꯩꯔꯦ ꯗ꯭राꯏꯚ ꯂꯩꯔꯦ ꯑꯗ ꯃꯦꯅꯨꯋꯦꯜ ꯑꯣꯏꯅ ꯊꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯣꯞ ꯃꯣꯗꯦꯜꯗꯗꯤ 9 inchꯇ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯈꯔ ꯄꯤꯛꯇꯛ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯌꯦꯡꯕꯤꯔꯣ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯌꯥꯏꯒꯤ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤ ꯂꯣꯒꯣ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯩ AC ꯀꯟꯇ꯭ꯔꯣꯜ ACꯁꯦ ꯁꯤꯗꯩꯗ ꯌꯥꯎꯔꯦꯀꯣ ACꯒꯤꯁꯦ ꯀꯟꯇ꯭ꯔꯣꯜꯁꯦ ꯁꯤꯗꯩꯗ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯗꯨꯅꯤ ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯄꯤꯛꯑꯦꯀꯣ ꯑꯃꯗꯨꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯎꯕꯅꯤ ꯁꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯅ ꯈꯤꯇꯪ ꯍꯦꯜꯂꯦꯀꯣ ꯑꯩꯈꯣꯏ ꯇꯣꯞ ꯃꯣꯗꯦꯜꯗ ꯌꯥꯎꯕ ꯃꯥꯏ ꯀꯩꯅꯣꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯁꯕꯣꯔꯗ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯣꯝ ꯑꯩꯈꯣꯏ ꯂꯦꯌꯔꯁꯦ ꯗꯦꯁꯕꯣꯔꯗꯀꯤ ꯁꯤꯗ ꯂꯦꯌꯔ ꯑꯃ ꯁꯤꯗ ꯂꯦꯌꯔ ꯑꯃ ꯁꯤꯗ ꯂꯦꯌꯔ ꯑꯃ ꯑꯗꯩ ꯁꯤꯗ ꯀ꯭ꯔꯣꯝ ꯇ꯭ꯔꯤꯠꯃꯦꯟꯒ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯅ ꯍꯥꯞꯄꯤꯔꯤꯀꯣ
ꯍꯥꯏꯗꯤ ꯅ꯭ꯌꯨ ꯂꯨꯛꯁ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯅꯔꯒꯤ ꯀꯩꯅꯣꯁꯦ ꯗꯦꯁꯕꯣꯔꯗꯁꯦ ꯑꯗꯨꯝ ꯄꯥꯏꯕꯗ ꯌꯥꯝꯅ ꯁꯣꯂꯤꯗ ꯑꯣꯏꯀꯣ ꯑꯗꯨꯝ ꯑꯗꯨ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯕ꯭ꯂꯦꯛ ꯑꯣꯏꯔꯦ ꯁꯤꯅ ꯒ꯭ꯔꯦ ꯑꯣꯏꯔꯦ ꯑꯗꯨ ꯁꯤꯅ ꯗꯥꯔꯛ ꯕ꯭ꯂꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯁꯤꯒ ꯃꯦꯆꯤꯡꯁꯦ ꯐꯖꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯦꯁꯕꯣꯔꯗꯀꯤ ꯀꯩꯅꯣꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯁꯤ ꯀꯩꯅꯣꯅꯦ ꯏꯌꯔ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯐ꯭ꯂꯣ ꯃꯔꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯁꯣꯝꯗꯁꯨ ꯌꯥꯎꯔꯤꯀꯣ ꯑꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯌꯥꯏꯗ ꯁꯤꯗ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯑꯃꯒ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯁꯤꯗ ꯋꯥꯌꯔꯂꯦꯁꯀꯤ ꯀꯩꯅꯣꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯐꯣꯟ ꯆꯥꯔꯖꯔꯒꯤꯗꯣ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗ ꯁꯤ ꯆꯥꯔꯖꯔꯒꯤ ꯑꯣꯞꯁꯟꯁꯤꯗ 12 ꯚꯣꯜꯠꯀꯤꯀꯣ ꯑꯗ USB ꯒꯤ ꯀꯅꯦꯛꯁꯟ ꯂꯣꯏ ꯄꯤꯔꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯥꯔꯝ ꯔꯦꯁ ꯂꯩꯔꯦ ꯑꯥꯔꯝ ꯔꯦꯁ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯛꯂꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯤ IRBMꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗꯤꯃꯤꯡꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ IRBM ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨ ꯁꯤꯅ ꯂꯥꯏꯠꯁꯤ ꯂꯩꯔꯦ ꯁꯤꯗ ꯃꯤꯔꯔ ꯌꯥꯎꯖꯔꯦ ꯁꯣꯝꯗꯅ ꯑꯗꯒꯤ ꯁꯤꯗꯅ ꯍꯦꯟ ꯈꯨꯠ ꯄꯥꯏꯐꯝꯀꯣ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯒ꯭ꯂꯞ ꯕꯣꯛꯁꯁꯤꯅ ꯑꯗꯨꯝ ꯆꯥꯎꯋꯦꯀꯣ ꯑꯗꯣ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯁꯤꯠ ꯆꯞ ꯆꯥꯅ ꯑꯦꯗꯖꯁ ꯇꯧꯔꯝꯃꯒ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯁꯦ ꯑꯗꯣ ꯃꯅꯤꯡ ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯣꯡꯗ ꯂꯩꯔꯤꯁꯦ ꯃꯃꯥꯡꯗ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦꯀꯣ ꯄꯤꯌꯥꯅꯣ ꯕ꯭ꯂꯦꯛ ꯐꯤꯅꯤꯁꯤꯡꯒ ꯇꯧꯔꯗꯅ ꯌꯥꯝꯅ ꯄ꯭ꯔꯤꯃꯤꯌꯝꯁ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯍꯜꯂꯦꯀꯣ ꯁ꯭ꯄꯤꯀꯔꯁꯨ ꯃꯃꯥꯡꯗ ꯃꯅꯤꯡꯗ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯌꯦꯡꯁꯦ ꯁꯤꯠꯀꯤ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠꯁꯨ ꯑꯗꯨꯝ ꯐꯖꯒꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯀꯥꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯤꯔꯨꯝꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯗꯧ ꯇꯧꯋꯦ ꯑꯗꯣ ꯀꯥꯈꯠꯂ ꯌꯦꯡꯁꯤꯀꯣ ꯒꯥꯔꯤꯒꯤ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯌꯥꯝ ꯀꯟꯅ ꯒꯦꯞ ꯌꯥꯝ ꯀꯟꯅ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗ ꯃꯅꯤꯡꯒꯤ AC ꯚꯦꯟ ꯑꯅꯤ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯅꯤ ꯄꯤꯕꯤꯔꯤꯀꯣ ꯑꯗꯨꯒ ꯁꯤ ꯃꯅꯤꯡꯒꯤ ꯀꯦꯕꯤꯟꯒꯤ ꯂꯥꯏꯠ ꯁꯤꯁꯨ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯩ ꯅꯤꯔꯨꯝꯁꯦ ꯌꯦꯡꯉꯨ ꯁ꯭ꯄꯦꯁ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯠ ꯔꯦꯁꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯏꯒꯤꯁꯤꯃ ꯍꯦꯠ ꯔꯦꯁꯁꯦ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯏꯒꯤꯁꯤꯃꯗꯤ ꯑꯗꯨꯒ ꯑꯥꯔꯝ ꯔꯦꯁꯁꯨ ꯁꯤꯗꯗꯤ ꯍꯥꯞꯇ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯒ꯭ꯔꯤꯞ ꯁꯤꯗꯁꯨ ꯄꯥꯜꯂꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯍꯨꯛ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯔꯨꯝꯒꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯗꯤꯁꯦꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯒꯦꯞ ꯂꯩ ꯑꯩ 5.10 ꯀꯣ 5.10 ꯃꯛꯇꯤ ꯌꯧꯗꯦ 9 ꯁꯤ ꯆꯥꯡꯅꯦ ꯑꯗꯨ ꯒꯦꯞ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯃꯤ ꯑꯍꯨꯝ ꯐꯝꯕꯗ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯖꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯌꯦꯡꯁꯦ ꯃꯅꯤꯡ ꯑꯃꯨꯛ ꯀꯥꯔ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯦꯕꯀꯣ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯅꯤꯡꯒꯤꯅꯤ ꯃꯅꯤꯡꯒꯤꯁꯦ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯌꯥꯎꯔꯦ ꯑꯗꯣ ꯎꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯋꯥꯠꯀꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯂꯥꯛꯀꯟꯅ ꯎꯠꯂꯛꯑꯒꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯂꯩꯖꯔꯦ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯡꯁꯦ ꯑꯩꯈꯣꯏ 318 ꯂꯤꯇꯔ ꯕꯨꯠ ꯁ꯭ꯄꯦꯁ ꯑꯗꯨ ꯗꯤꯞꯇꯤ ꯈꯤꯇꯪ ꯑꯣꯏꯀꯣ ꯑꯗꯨ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯗ ꯈꯤꯇꯪ ꯗꯤꯐꯤꯀꯜꯇꯤꯗꯨꯗꯤ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯗꯤꯞꯅꯦꯁꯇꯤ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯋꯥꯠꯀꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯅ 60-40 ꯁ꯭ꯄ꯭ꯂꯤꯠꯇ ꯁꯤꯠꯁꯦ ꯑꯗꯨꯝ ꯐꯣꯜꯗꯤꯡ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯅꯤ ꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗꯒꯤ ꯕꯨꯠ ꯂꯦꯝ ꯌꯥꯎꯖꯔꯦ ꯑꯗꯩ ꯍꯨꯛ ꯌꯥꯎꯖꯔꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯈꯨꯠ ꯄꯥꯏꯐꯝꯁꯤꯗꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯣꯡ ꯂꯣꯟꯕꯗ ꯁꯤꯗ ꯄ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯃꯊꯟꯇ ꯑꯗꯨꯝ ꯂꯣꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯟꯕꯤꯔꯁꯤ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯕꯇꯟꯗ ꯇꯛ ꯃꯦꯠꯄ ꯀꯥꯟꯗ ꯃꯊꯟꯇ ꯑꯗꯨꯝ ꯂꯣꯟꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯥꯂꯦꯅꯣꯁꯤ ꯑꯩ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯇꯨꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯗꯤ ꯑꯞ ꯗꯥꯎꯟ ꯒꯥꯔꯤꯁꯦ ꯑꯞ ꯗꯥꯎꯟ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯥꯁꯦ ꯑꯣꯟ ꯔꯣꯗꯇ ꯑꯩꯈꯣꯏꯒꯤ 10 point something ꯂꯩ ꯑꯣꯇꯣꯃꯦꯇꯤꯛꯅꯤꯅ ꯑꯗꯨꯒ ꯖꯦꯇꯥꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯋꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ 9 point ꯈꯔ ꯂꯩ 9ꯒ 20-30 ꯃꯨꯛꯀꯤ ꯔꯦꯟꯖꯇꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯒꯅ ꯁꯤꯗꯒꯤ 1 lakh + ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯆꯥꯡꯗ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟꯁ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯖꯦꯇꯥꯁꯦ ꯑꯗꯨꯝ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯕ ꯒꯥꯔꯤꯅꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ
ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠꯇꯨꯒ ꯌꯦꯡꯉꯀꯥꯟꯗ ꯃꯉꯣꯟꯗ ꯐꯤꯆꯔꯁꯦ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯇꯣꯞ ꯃꯣꯗꯦꯜꯒ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯕꯥꯂꯦꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯦꯐꯇꯤꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯁꯦꯐꯇꯤ ꯐꯤꯆꯔꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ 6 ꯑꯦꯌꯔꯕꯦꯛ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏꯒꯤ 6 ꯕꯦꯛ ꯍꯥꯏꯗꯤ ꯁꯤꯒꯃꯥꯒ ꯗꯦꯜꯇꯥꯒꯗꯗꯤ 6 ꯑꯦꯌꯔꯕꯦꯛꯇꯤ ꯑꯣꯏꯔꯔꯣꯏꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏ ꯖꯦꯇꯥꯒ ꯑꯜꯐꯥꯒꯗ 6 ꯑꯦꯌꯔꯕꯦꯛ ꯑꯣꯏꯀꯣ ꯑꯗꯨꯒ ꯍꯤꯜ ꯍꯣꯜ ꯑꯦꯁꯤꯁ ꯌꯥꯎꯔꯦ ꯑꯥꯏꯁꯣꯐꯤꯛꯁ ꯃꯥꯎꯟ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ABS EBD ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯐꯤꯆꯔ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯃꯥꯁꯤ ꯀꯅꯥ ꯀꯝꯄꯤꯠ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯟꯗꯥꯏꯒꯤꯅ i20 ꯑꯗꯨꯒ ꯀꯩꯅꯣꯒꯤꯅ ꯇꯥꯇꯥꯒꯤꯅ ꯑꯜꯇ꯭ꯔꯣꯁ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯝꯄꯤꯠ ꯇꯧꯔꯤꯕ ꯒꯥꯔꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅꯤꯀꯣ ꯑꯗꯨꯒ ꯍꯣꯟꯗꯥꯒꯤꯅ ꯖꯦꯠꯁ ꯀꯥꯏꯅ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯍꯣꯟꯗꯥꯒꯤꯗꯤ ꯑꯅꯧꯕ ꯚꯔꯖꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠꯁꯤꯗꯗꯤ ꯒꯥꯔꯤꯁꯦ SUVꯗꯁꯨ ꯐꯪꯉꯦ ꯑꯗꯒꯤ ꯁꯤꯅ ꯍꯦꯠꯆꯕꯦꯛꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ SUV ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯄꯟꯆꯀꯨꯝꯕ ꯑꯗꯒꯤ ꯍꯤꯟꯗꯥꯏꯒꯤ ꯑꯦꯛꯁꯇꯔꯒꯨꯝꯕ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯦ ꯑꯗꯣꯝꯂꯣꯝꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯍꯤꯟꯗꯥꯏꯒꯤ ꯚꯦꯅ꯭ꯌꯨ ꯑꯗꯒꯤ ꯀꯤꯌꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯣꯅꯦꯠ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯈꯔ ꯇꯣꯞ ꯃꯣꯗꯦꯜꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯣꯞ ꯃꯣꯗꯦꯜꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯕꯦꯁ ꯚꯦꯔꯤꯌꯟꯠꯒꯨꯝꯕ ꯕꯦꯁꯀꯤ ꯍꯦꯛ ꯃꯊꯛꯀꯨꯝꯕꯗꯗꯤ ꯑꯗꯨꯝꯕ SUVꯗꯗꯤ ꯈꯔ ꯑꯗꯨꯝ ꯐꯪꯉꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯇꯣꯡꯒꯤ ꯑꯄꯥꯝꯕꯅꯦ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯝꯂꯞꯄ ꯑꯩꯈꯣꯏꯒꯤ ꯕꯥꯂꯦꯅꯣ ꯖꯦꯇꯥ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯚꯥꯞ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯈꯨꯗꯣꯡꯒꯤ ꯍꯪꯕꯤꯅꯤꯡꯕ ꯀꯩꯅꯣ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯗꯤ ꯁꯤꯠ ꯕꯦꯜ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯒꯗꯧꯕꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯅ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯒꯗꯕꯅꯤꯀꯣ